Hello mayam, good morning. Ashigi video da mayam utaram nokcheri ai ngangom shilpi ado asiga khoigi Alexa leire mark shajik charam bani sigai sida ado asigai siga na khoigi jena kha da hangam khara hobo dos leire ado mayam ngasigi video se marona khoi ingdam da hogolak pakan gi video oidoina ba ado kuire video se thagalak ta ba hana gi video ni ado mayam ngasigi video se loidiba engbiu ado ayukta tum hogolak paga ai hangak tum koi thongan ma pase walking chetliaba mayam gula lakpa kanda akhoi siga lambi kai hibado adudo siga labuk tagi leibak lauraga oina seme ado from side tagi lauraga oina sembane ba lambi se ado mafam ani dani kai se ado siga leitin na net ka se khara ising jom hore koi ingdam da horok pai matam da ado aida ado siga lambi mafam ani dani kai to siga mo mafam siga su seme ado mafam ani se phajana kutna lei haitare labuk se ado siga hingkon su mayam tawri turen manakta oibanina ado mayam se akhoi metegi budina te mayang ki ngaktani ado hingjang na pe mayam tharabanina khoi hingjang na pi chaba leina chaba oiro moina pijarakpa oiro watlaroi haitare ado mayam ado ai huji hallani se da loga se amata khauna-dri matam duga di huji pudi khauna na loire haba ado mayam ai huji khoi thongan mangda khoi gi hingkon macha ma tawbudo ado do mayam da enghalakke kai pot thaba gi tamakta planning tawre ado siga leichilna likla na siga loina sajik mar siga loina chotna lei rai tar ado ei chali se loina makong je loina chot banaba ado ing base phajana ingri banina matam dugadi yamna keno tawde chotte hai tare ado asi lohin se khawrani kharani makhada budi matam dugadi khawdri se loina uptu na lei rai tare ado gulala ko matam dadi loina mak thumbanina mafam se loga oira roidra ina khan banaba adu mak po khak phajana bu oiri kai gina di anauba leibak mayama momma banina ado low se atai shu hena phadokpa masu yaure haitare mayam video se hanagi oirasu voice over tawrisi di hujik oibanina aduna khanaw se khetang phamjelle haitare ingbasiga ado mayam akhoi labuk ki hodore asigai sita nungsa ju khar thokpa hore asi labuk sina khoi gi ibokcha gi labuk ni moisu alu thaba gi kana khoina khotna loire haitare ado sigai sida khoi sambal khari je si se loina khoi gi hingkon oidoni siga alu su khara tharani aduka hingjang na pi hangam oiro pere sinju chana ba aduka thapati kong kai kara loina mak suna ba khara akhoi gi chana ba yoina thadoi bai tare sigai sida lu amam takhatna loina mak ready tong na thamme nong mamangda ngasi dagi khara thakat hodorabani siga alu khar thaba hore mamane ei di khangde siga line taramuk orani thaba hore aduga som side na lori dana uri mairong bisu thaya ba khoi siga ado siga mari chatpa hore am kharni makhada budi pan ba horani ado ngasigi video se shaida lotion jarage mayam alu thaba horaga mayam da su enghalakke ngasigi video sidi shaida lotion jare mayam shaida like comment and share to ba kabi kanu mayam atei so video mayam puna lakchage ado ai hujik yum da halani nu saju phajana thokle okay bye